ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯨꯝꯕꯤꯈꯣꯡ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯔꯤꯅꯥ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯤꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯨꯝꯕꯤꯈꯣꯡ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯤ꯫ ꯔꯣꯕꯥꯔꯠꯇꯨ ꯑꯁꯨꯝ ꯇꯨꯝꯂꯝꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯔꯣꯕꯥꯔꯠꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯈꯤꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯇꯔꯨꯕꯤꯅ ꯈꯪꯍꯧꯏ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯜꯂꯨꯗꯦ꯫ ꯃꯄꯥꯟ ꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯣꯛꯏ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯔꯣꯕꯥꯔꯠꯇꯣ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯇꯔꯨꯕꯤꯗꯣ ꯇꯥꯃꯣꯆꯥ ꯍꯥꯏꯗꯨꯅ ꯈꯪꯀꯧ ꯀꯧꯔꯒ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯀꯥꯡꯈꯜ ꯑꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯆꯦꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄꯗ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗ ꯇꯔꯨꯕꯤꯅ ꯊꯣꯡꯖꯤꯟ ꯄꯥꯟꯗ ꯂꯦꯞꯂꯒ ꯁꯨꯃꯥꯡꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯄꯗ ꯁꯨꯃꯥꯡꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯁꯨꯃꯥꯡ ꯃꯇꯣꯟꯒꯤ ꯊꯣꯡꯒꯥꯜ ꯊꯣꯛꯐꯝ ꯑꯗꯨꯋꯥꯏꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯈꯣꯡ ꯅꯥꯝꯃ ꯊꯥꯡꯒꯠꯂꯒ ꯂꯦꯞꯄꯤꯕꯗꯣ ꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯇꯔꯨꯕꯤꯅ ꯇꯥꯃꯣꯆꯥ ꯇꯥꯃꯣꯆꯥ ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯨꯝ ꯀꯤꯔꯛꯂꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯀꯦꯟꯗꯜ ꯑꯃ ꯆꯨꯈꯠꯂꯛꯂꯒ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯃꯍꯥꯛꯅ ꯊꯣꯔꯛꯄ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯇꯔꯨꯕꯤꯅ ꯇꯥꯃꯣꯆꯥ ꯇꯥꯃꯣꯆꯥ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯔꯣꯕꯥꯔꯠꯅ ꯍꯥꯏ ꯃꯃꯥ ꯀꯩꯗꯧꯔꯦ ꯍꯥ ꯅꯠꯇꯦ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯃꯝꯕꯁꯤꯗ? ꯑꯁ ꯍꯧꯖꯤꯛꯇ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯀꯥꯏꯅ ꯑꯩꯅ ꯊꯤꯔꯤꯁꯦ ꯇꯥꯃꯣꯆꯥꯅꯦ꯫ ꯑꯦ ꯑꯩꯗꯤ ꯀꯔꯤꯒꯤ ꯊꯤꯔꯤꯕ? ꯑꯩꯗꯤ ꯈꯣꯡ ꯍꯥꯝꯕ ꯆꯠꯂꯨꯕꯅꯤꯅꯦ꯫ ꯑꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇ ꯀꯟꯅ ꯂꯥꯎꯈꯤꯕꯗꯨꯅ ꯀꯅꯥ? ꯍꯥ ꯀꯅꯥ ꯂꯥꯎꯈꯤꯒꯦꯅꯦ? ꯅꯪꯒꯤ ꯚꯥꯞꯅ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯂꯥꯎ ꯆꯪꯉꯁꯤ ꯂꯥꯎ꯫ ꯇꯥꯃꯣꯆꯥ ꯅꯪ ꯑꯁꯦꯡꯕꯒꯤ ꯂꯥꯎꯗꯕ꯭ꯔꯣ? ꯏꯍꯦ ꯂꯥꯎꯗꯦ ꯍꯥꯏ ꯋꯥꯅꯤ ꯃꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯁꯨꯃꯥꯡꯗ ꯂꯦꯞꯄꯝꯕ꯭ꯔꯥ? ꯑꯩꯗꯤ ꯂꯦꯞꯇꯦꯃꯤ ꯅꯪꯕꯣ꯫ ꯃꯁꯤ ꯃꯪꯂ ꯅꯪꯒꯤꯗꯨꯕꯣ? ꯑꯁ ꯑꯗꯨꯗꯤ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯉꯁꯥꯏ ꯑꯩꯅ ꯎꯈꯤꯕꯗꯨꯕꯨ ꯇꯥꯃꯣꯆꯥ ꯅꯠꯇꯦ ꯍꯥꯏꯕ? ꯌꯥꯔꯦꯁꯦ ꯄꯥꯈꯟꯗ ꯈꯟꯖꯤꯜꯂꯨꯔꯅꯨꯀꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯔꯣꯕꯥꯔꯠ ꯑꯃꯗꯤ ꯇꯔꯨꯕꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯣꯕꯥꯔꯠꯇꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯥꯅ ꯉꯁꯥꯏ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯣꯛꯂꯨꯕ ꯑꯗꯨ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯗꯒꯤ ꯃꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯔꯤꯕꯅꯤ꯫ ꯇꯔꯨꯕꯤꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯠꯂꯨꯕꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯥꯅ ꯇꯥꯈ꯭ꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯌꯦꯡꯈꯣꯡ ꯑꯍꯥꯟꯕ ꯈꯣꯡꯂꯛꯂꯦ꯫ ꯔꯣꯕꯥꯔꯠꯇꯣ ꯃꯇꯝꯁꯤ ꯅꯣꯡ ꯉꯥꯟꯒꯗꯧꯔꯦ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯇꯨꯝꯊꯍꯧꯅꯅꯕ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯕ ꯊꯦꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯕꯒ ꯃꯥꯅ ꯃꯄꯥꯟ ꯊꯣꯛꯄꯗ ꯇꯣꯡꯂꯨꯕ ꯁꯦꯟꯗꯜ ꯑꯗꯣ ꯀꯥꯡꯈꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯠ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ꯫ ꯇꯔꯨꯕꯤꯁꯨ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯈ꯭ꯔꯦ꯫ ꯔꯣꯕꯥꯔꯠꯁꯨ ꯃꯥꯒꯤ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯗ ꯃꯈꯣꯏ ꯑꯍꯜ ꯈꯔ ꯆꯥ ꯊꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯍꯣꯕꯦ ꯆꯦꯜꯂꯛꯂꯒ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯗ ꯄꯥꯎ ꯑꯃ ꯇꯝꯂꯔꯤ꯫ ꯃꯥꯝꯇꯣꯟ ꯀꯀꯥ ꯖꯣꯒꯤꯗꯣ ꯀꯩꯅꯣꯃ ꯇꯧꯍꯧꯔꯦ꯫ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔ ꯃꯥꯜꯂꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯉꯁꯥꯏꯗꯤ ꯀꯩꯁꯨ ꯇꯧꯍꯧꯗ꯭ꯔꯕꯗꯥꯏꯅꯦ ꯃꯥꯕꯣ? ꯂꯥꯛꯑꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯔꯝꯃꯨ ꯈꯣꯀꯣ ꯈꯨꯔꯥꯗꯣꯅꯣ ꯍꯣꯇꯦꯜꯁꯤꯗꯤ ꯉꯥꯏꯍꯥꯛꯇ ꯍꯣꯏ ꯏꯕꯨꯡꯉꯣ ꯌꯦꯡꯕꯤꯔꯝꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯣ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯈꯤ꯫ ꯃꯗꯨꯗ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯍꯧꯕ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯍꯧꯏ꯫ ꯀꯔꯤꯅꯣꯅꯦ ꯃꯦꯟꯖꯣꯔꯅ ꯇꯍꯥ ꯆꯦꯟꯈ꯭ꯔꯤꯕ ꯑꯁꯤꯅ? ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯍꯩꯅꯧ ꯃꯈꯣꯡꯒꯤ ꯂꯥꯏꯗꯨ ꯑꯣꯛꯅꯩ ꯍꯥꯏꯗꯅ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤꯅꯤ ꯂꯥꯛꯅꯔꯤꯕꯁꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯈꯔ ꯍꯟꯊꯔꯦ ꯍꯥꯏꯗꯅ ꯂꯩꯔꯨꯔꯕꯅꯤ꯫
ꯀꯧꯕ ꯂꯥꯏꯁꯤꯅꯗꯤ ꯑꯃꯨꯛ ꯍꯧꯔꯛꯑꯃꯅꯤ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ ꯃꯪꯒꯣꯜ ꯖꯥꯎꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯂꯩꯀꯥꯏꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯃꯥꯒꯤ ꯊꯋꯥꯏ ꯑꯇꯃꯥꯗꯨꯅꯤ ꯈꯪꯗ꯭ꯔꯦ ꯕꯨꯠꯅꯤ ꯈꯪꯗ꯭ꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯂꯩꯀꯥꯏꯁꯤ ꯏꯄꯥꯏ ꯊꯋꯥꯏ ꯍꯜꯂꯦꯅꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯍꯣꯇꯦꯜ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯦꯟꯖꯣꯔꯗꯣ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯍꯣꯇꯦꯜꯗ ꯆꯪꯉꯛꯂꯤ ꯃꯗꯨꯗ ꯑꯍꯟ ꯑꯃꯅ ꯃꯦꯟꯖꯣꯔ ꯀꯝꯗꯧꯔꯦ ꯋꯥꯈꯜ ꯈꯔ ꯂꯥꯎꯔꯕ꯭ꯔꯣ ꯍꯣꯏ ꯃꯥꯃ ꯈꯔ ꯍꯟꯊꯍꯧꯔꯦ ꯉꯔꯥꯡ ꯀꯩꯁꯨ ꯇꯧꯔꯨꯗ꯭ꯔꯕꯅꯤ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣꯅꯦ ꯅꯪꯒꯤꯁꯤꯕꯨ ꯑꯇꯣ ꯃꯥꯃ ꯉꯔꯥꯡꯗꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯈꯔꯒ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯌꯥꯝꯅ ꯎꯗ꯭ꯔꯒ ꯃꯥꯅ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯎ ꯑꯃꯒꯤ ꯃꯇꯣꯟꯗ ꯃꯨꯁꯤꯟ ꯃꯨꯅ ꯐꯝꯃꯒ ꯂꯩꯕ ꯑꯃ ꯎꯏ ꯍꯥꯏ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯄꯪꯂꯣꯟꯗ ꯂꯣꯜꯕ ꯖꯥꯠꯅꯤꯗ ꯃꯥꯃ ꯑꯩꯈꯣꯏꯁꯨ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯃꯥꯒꯤ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯈꯤꯅꯅꯕ ꯍꯥꯏꯗꯅ ꯑꯖꯥ ꯄꯨꯖꯥ ꯐꯅꯌꯥꯝꯗꯤ ꯇꯧꯔꯕꯅꯤ ꯏꯀꯥꯟ ꯀꯥꯟꯅꯗꯦꯗ ꯀꯥꯟꯅꯗ꯭ꯔꯤꯕꯗꯨ ꯊꯋꯥꯏ ꯑꯗꯨꯅ ꯀꯟꯕꯒꯤ ꯅꯠꯇꯦ ꯃꯥꯕꯨ ꯍꯟꯈꯤꯅꯕ ꯂꯩꯇꯥꯏꯅꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩꯇꯕ ꯑꯃꯥꯏꯕ ꯍꯩꯇꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨꯗ ꯇꯥꯔꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯉꯥꯡ ꯇꯧꯗꯨꯅ ꯆꯥ ꯊꯛꯄꯅ ꯊꯛꯄ ꯇꯟ ꯆꯥꯕꯅ ꯆꯥꯕ ꯇꯧꯔꯤ ꯃꯇꯝꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯔꯛꯂꯤ ꯇꯔꯨꯕꯤꯗꯨ ꯆꯥꯛꯁꯪꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ ꯏꯔꯣꯟꯕ ꯐꯨꯠꯄ ꯂꯣꯏꯔꯒ ꯀꯥꯡꯍꯧ ꯉꯧꯔꯤꯉꯩ ꯃꯇꯝꯅꯤ ꯌꯨꯝꯗꯨꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯒ ꯊꯪꯅꯔꯤꯕ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯣꯛ ꯈꯨꯕ ꯑꯍꯝ ꯍꯥꯏꯗꯨꯅ ꯈꯧꯗꯦꯝꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯔꯨꯕꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯔꯣꯕꯥꯔꯠ ꯍꯜꯂꯛꯂꯕꯣꯏ ꯈꯟꯗꯨꯅ ꯆꯥꯛꯁꯪꯒꯤ ꯊꯣꯡꯖꯤꯜꯂꯣꯝꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯆꯪꯂꯛꯄ ꯂꯥꯛꯄ ꯎꯈꯤꯗꯦ ꯃꯁꯤꯗꯒꯤ ꯇꯔꯨꯕꯤꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯆꯥꯛ ꯊꯣꯡꯕ ꯑꯗꯨꯗ ꯑꯃꯨꯛ ꯃꯃꯥꯏ ꯑꯣꯟꯁꯤꯟꯈꯤ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯕꯗꯨ ꯍꯩꯅꯗ꯭ꯔ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯒꯤ ꯏꯁꯩ ꯑꯃ ꯑꯁꯨꯝ ꯇꯥꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯗ ꯋꯥꯒꯤ ꯋꯥꯆꯦꯠ ꯆꯕꯨꯜ ꯑꯃ ꯃꯤ ꯑꯃꯅ ꯄꯨꯛꯆꯦꯞꯇ ꯀꯣꯜꯂꯒ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯕꯒꯤ ꯃꯈꯣꯜꯒꯨꯝꯕ ꯑꯃ ꯇꯥꯔꯛꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯔꯨꯕꯤꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯅꯥꯛꯇ ꯏꯁꯩ ꯊꯥꯔꯤꯕ ꯐꯣꯟ ꯑꯗꯣ ꯈꯨꯠꯂꯩ ꯊꯨꯅ ꯂꯧꯈꯠꯂꯛꯂꯒ ꯐꯣꯟ ꯑꯗꯨ ꯃꯨꯊꯠꯂꯤ ꯑꯗꯨꯒ ꯒ꯭ꯌꯥꯁꯇꯨ ꯂꯩꯊꯔꯝꯂꯒ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯔꯣꯝꯗ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯆꯦꯞꯊꯔꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯀꯅꯥꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯇꯔꯨꯕꯤꯗꯨ ꯃꯁꯥꯗ ꯑꯀꯤꯕ ꯑꯁꯨꯝ ꯐꯥꯎꯔꯛꯂꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕ ꯔꯣꯕꯥꯠꯇ ꯐꯣꯟ ꯇꯧꯗꯨꯅ ꯊꯕꯛ ꯈꯔ ꯉꯟꯅ ꯍꯜꯂꯛꯅꯅꯕ ꯍꯥꯏꯈꯤ ꯔꯣꯕꯥꯠꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯤ ꯇꯔꯨꯕꯤꯅ ꯐꯣꯟ ꯍꯦꯛ ꯊꯝꯕꯒ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯒꯝ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗꯒꯤ ꯇꯨꯡꯗ ꯐꯠ ꯌꯦꯡꯊꯣꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯇꯔꯨꯕꯤꯗꯨ ꯃꯁꯥꯗ ꯑꯀꯤꯕ ꯑꯁꯨꯝ ꯐꯥꯎꯔꯛꯄꯗꯒꯤ ꯃꯥꯒꯤ ꯃꯆꯦ ꯆꯟꯆꯟꯗ ꯐꯣꯟ ꯇꯧꯈꯤ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯁꯥꯟꯅꯗꯨꯅ ꯇꯔꯨꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯆꯥꯛꯁꯪꯗ ꯀꯥꯡꯍꯧ ꯉꯧꯕ ꯑꯗꯣ ꯂꯣꯏꯁꯤꯟꯅꯅꯕ ꯂꯥꯛꯅꯔꯤ ꯃꯆꯦꯒ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯆꯦ ꯑꯗꯣ ꯀꯔꯥꯏꯗꯅꯣ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ ꯇꯔꯨꯕꯤꯅ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯟꯅ कौरबसु मचे अदुदी वखल अमदा मंगलग लैख्रे अदुमना ngahak लैरमलगा कन्न लौरमलगा फोन अदो लैमाइदा थादख्रे अदुगा कॉल इंडिया लैख्रे तरुबीना हंजिन तौरबसु अदुमक रिसीव तौरखिद्रे मदुदा तरुबीना खल्ली करिनुने सेसिबो ऐंगोंदा लग्नरिबा जाला आसमना खन्ना साक थोंबोदा लोइसल्ले ngahak लैरगा रोबासु लाक्ले अदुगा करी तौरइनो हाइदुना हंगी मदुदा तरुबीना माना थेंगनाबा खुदिमक लोइना तमखी अदुबु वफम अदो रोबाना करिसु लुना खंजिनदबिदा फरेसे आई लायदना हाइरमलगा इरुजबा चटखरी मपुरोइबगी थौसादबा मवोंग अदुदा तरुबीदो इपेन पेंजरमदी अदुबु महाक्सु साक थिननबा सेम साख्रे सोमदना रोबातो पुख्रीदा इरुजबा कुमथरक्ले अदुगा महाक थोंग्रा अदुदा फमलगा इसिंग अदुदा मुन्ना येंगदुना खल्ली करिनो युमसिबु अखोइना लाकपा नुमित्तगिनी तरुकलिबसे युमसिबु लाइटिन फत्तबगा लैरा जाला कई की हाइदना सेलगा सवो मुकनै हाइबदु थोक्लरावरा खंगदेरा असमना खल्लगा पुख्रीदगी इसिंग अदो सोकटलगा साइथरी महाना इसिंगदु हेक साइथबगा पुख्री अदुदा कनागुम्बा मा जोम लाउना सोंथबिगी मखोल मा ताखी
ꯃꯗꯨꯗ ꯔꯣꯕꯥꯔꯠꯅ ꯇꯍꯥꯅ ꯃꯈꯨꯠꯅ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯁꯠ ꯅꯥꯟꯊꯣꯛꯏ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯏ ꯑꯗꯨꯕꯨ ꯃꯤ ꯆꯣꯡꯊꯈꯤꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯔꯣꯕꯥꯔꯠꯇꯨ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯏꯔꯨꯖꯕ ꯑꯗꯨ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝꯗ ꯆꯪꯂꯛꯂꯤ ꯇꯔꯨꯕꯤꯁꯨ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯝꯂꯦ ꯔꯣꯕꯥꯔꯠ ꯑꯃꯗꯤ ꯇꯔꯨꯕꯤꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯕꯤꯅ ꯇꯥꯃꯣꯆꯥ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯖꯕꯅꯤ ꯃꯤ ꯍꯥꯟꯅ ꯂꯩꯅꯗꯕ ꯌꯨꯝꯁꯦ ꯕꯦꯔꯥ ꯈꯔ ꯀꯥꯕꯅꯤ ꯍꯥꯟꯅ ꯂꯥꯏ ꯈꯣꯏꯔꯝꯁꯤ ꯑꯗꯨꯒ ꯀꯣꯟꯅ ꯆꯪꯁꯤ ꯍꯥꯏꯗꯅ ꯑꯗꯨꯕु ꯅꯨꯄꯤ ꯋꯥꯅꯤ ꯍꯥꯏꯗꯅꯅꯦ ꯍꯦꯛꯇ ꯂꯧꯕꯤꯗꯕ ꯇꯔꯨ ꯆꯥꯛꯁꯤ ꯐꯖꯅ ꯑꯝꯇ ꯆꯥꯈꯤꯁꯤꯀꯣ ꯃꯗꯨꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯁꯤ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯂꯣꯏꯀꯣ ꯑꯉꯥꯡꯁꯤꯡꯁꯨ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯊꯥꯔꯅꯤ ꯑꯗꯨꯅ 10 days ꯌꯨꯝꯁꯤꯗ ꯂꯩꯔꯅꯤ ꯑꯗꯅ ꯍꯥꯏꯔꯤꯕꯅꯤ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯑꯉꯥꯡꯒ ꯊꯝꯕ ꯉꯝꯂꯣꯏꯀꯣ ꯇꯔꯨ ꯅꯪ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯉꯥꯡꯈ꯭ꯔꯦꯗ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦꯃꯤ ꯑꯩꯁꯨꯅꯦ ꯁ꯭ꯋꯥꯏꯗꯒꯤ ꯑꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯁꯤꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤꯕꯅꯤ ꯐꯔꯦꯁꯦ ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯀꯅꯥꯗꯅꯣ ꯍꯪꯉꯒ ꯑꯃꯥꯏꯕꯗꯨ ꯍꯥꯏꯔꯨꯔꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯔꯣꯕꯥꯔꯠꯇꯨ ꯑꯃꯥꯏꯕ ꯒꯣꯝꯆꯥꯒꯤ ꯃꯌꯨꯝꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯒꯣꯝꯆꯥꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯀꯔꯤꯅꯣ ꯈꯔ ꯆꯦꯗ ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯔꯣꯕꯥꯔꯠ ꯆꯪꯂꯛꯄ ꯎꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯒꯣꯝꯆꯥꯅ ꯏꯕꯨꯡꯉꯣ ꯀꯅꯥ ꯍꯪꯕꯅꯣ ꯄꯥꯎ ꯆꯦꯒꯤꯔꯥ ꯀꯗꯥꯏ ꯁꯣꯝꯗ ꯍꯦꯛ ꯄꯤꯔꯛꯎ ꯈꯨꯔꯥ ꯑꯩꯒꯤꯁꯤ ꯄꯥꯎꯆꯦꯒꯤ ꯅꯠꯆꯗꯦꯗ ꯑꯗꯨꯗꯤ ꯀꯅꯥ ꯍꯪꯕ ꯑꯩꯒꯤꯁꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯒꯣꯝꯆꯥ ꯊꯤꯖꯔꯛꯄꯅꯤ ꯃꯌꯥꯝꯅ ꯁꯣꯝꯗ ꯇꯥꯛꯂꯛꯄꯗꯒꯤ ꯁꯣꯝꯗ ꯍꯦꯛꯇ ꯆꯪꯖꯔꯛꯂꯤꯕꯅꯤ इसी अईदी भाप अमा तौरुरेदना काखलु अईनीने हे गोमचा हाइबदो ए ओजा अई खंजहौद्रे अई खोइरोमजरी याई फरे लाउ फिदासिदा फम फगनी ओजा आदो कैदौरबा करी तानसे हाइबनो नंबो ओजा अईगिसी सुंदौबनी हायो अईसी नगापालदगिनी अदा अईगी इपू होइना हाना लेरंबा युम अमा वांगू असिदा लैबा अदुगी युम अदुदा अइखोइसे मतम खरा लैगे हाइदन लाकपनी अदुबु करिनो पैरानॉर्मल एक्टिविटी ओइबा थौम खरा थेंगनबा मदु ओजादा हंगे हाइदन तौजरिबनी करिनो हे इबुंगो पेना नोंमई एक्टिवा हाइदी नाहारो लांबगी वारने ओजा नतिदा अइना हाइजबदी लाइटिंग की ओइबा साहुम हाइजबनी ऐसी अदु हारगा लोइदे अदु नंगदी कराइदगी फरे नुपा मचा नागापालदुदा अदु नुंगाइना लैरिबा नंगना खुंगंग असिदा लाक्लिबदी करिगिनो ओजा नागापालदु अइखोइगे असेंबा लम नतेदा इमागी मपामनी अदुना लैबा किया नुंगाइत्रबा मसिगी वारिसी खरा सांगे ओजा आई भाप तारे हौजिंगना अमु इपा इपुगी लम थिरकलिबनी होय ओजा अदुसु लैरे अदुगा आददी सोर होनबसी खक्तनी फ्री ओइबा अतैदी लैबगी लैबा ngakतनी दो ओजा अदुना अइगे सेंथोक पतासिगा चानद्रबा होय अइ लोइना खंगले अदो युम मदुदा करी तौरबा वांगु कदाय वादा लैबनोने नंगिसिबो ओजा सिदगी सुम चलगा होटल अमा लैबदु अदुगी होटल अदुदगी खितंग चलगा मखा पांगना लंबी अमा हाइथखिबदुदा दुम लैरे इबुंगोगी मिंगना करी कौबा युमनांगना करीनो सलाइना करी सलाइनो ने इबुंगो अइगी मिंगना रोबार्टसन कौजे युमनांगना नेप्रमनी सलाइना खुमनी ओजा आई येंगे को हाय नंगी युम सिदी सोंख्रेदा उवाना पुंकुप कुपसिलिन है इमा ममीने साहुम ममदी लैरे है लाइनिंग थौसना महिसे मपान थोकपा माली माबु अमुक्तंग कौसिनदबदी यारोइको होय ओजा अदुदी कैदोंगै तौसिगे अइदी ngasiमा हेक्ता तौबा पामजरबनी याइदा होरे नुंदांग वाइरमदो खुमन गुरुना पुबगा अइ लाक्लगे मदुदा खोयरमसिको होय ओजा अदुदी पोचंग चैजंगदी करी चंगनी होय अइ सेसिदा इरक्लगेको चिन्हाइदा हाइरबदी नंग अस्वाइदा यौबदा काउख्रनी असुमना संगदबा पोचंग चैजंग सिंगदु से मसेट अमदा इरगा पिरक्ले मसिदगी रोबातु लुपा चामा आमाइबा गोमसादा कलमलबा मतुंग युम लोमदा लाक्ले सोमदना कमदौरी तरुबिदु मसा सेंदोकनिंदुना मनिंग लोमदा लाई मफम मदुगी अकोइबा अदु युम कया तादी अदुगा उ वासु यामना हौई
napisu yamna songjilli tarubidu mayam adu yengna asum laklaga amang songdu hek hangdokpada asuki matik jamna molami adubu tangai phadana tarubidi amang sang adu ta thong lonsinki mana thong hek lonsinbaga mapalomda mi ama lepaga leibagi makhong ama amang sangi thong maya khara kariba aduda urami madu ubada tarubina karinoni tamocha haiduna kawi adubu hoi mayamata haidana adum lepaga lei tarubidu lebam khangak traduna mahak loisillamlaga thong ado khanghang hangdoklaga mapanda yengthurei adubu kanaso leiramdi maduda tarubidu swai lawi mahakna tamocha haiduna koikau kawi adubu kanasu pakhum pirakti asumna leiringai tancha sida magi tungda mi ama leibagi sawum phangki maduda tarubido tungda hanna yenglamdana kanna lauramlaga chenthorokli mana kanna lauraga chenthorokpa aduda thonga lomda changlatliba robana hai taru kaidore ha kaidorage ba asi haiduna chensilli maduda tarubidu robata kanna konsinduna kablakli robana tarubibu imungda pusilakli aduga ningthina phamalaga taru se kaidorage ba ha ti kaidorage ba robana hajin hangba aduda taruna kapna mana ukhiba amati thingna khiba singado tamli matuda robana pharese kaisu khaluranu aina amaiba ama hainaramlabani hore nungdang wairam se masida laklage hairaki adu tamusa adyam kirakli do karigino ayum sidai thinda leiba yamna kireba hai maibagi manakta gidi ngasaina laklabani ne ada amaibana irakpa pochang cheichang khara leirubada thengdokre se ai laidana hojikti law horen amaiba laklaga ne lai khramna ba wairam khara teithoksi asumna mati manau anido yumgi sumang mangol wai sitokpa mangol wai teithokpa tauri masigi matung matamadu asum haukhri amaiba gomsadu nungthil numidang wairam pung mari mu tarakpa doaida cycle lama tongduru lakli masidagi makhoi yumlai khoiramna ba sem sari asumna sem sabal loirakpada pung manga muk tari masidagi amaiba gomsana laning thau sana mahita phamtharaga lai khoiramna ba tawrakpada kendal singado sungchak chau haibi yakidi maduda amaiba aduna kendal si mai chak tre aduna atopa ama dukandagi leiru ro hairakhi maduda tarubina hoi haiduna dukanda lakhi aduga kendal piraknana ba haiki maduda dukandar aduna hai ngasai su packet ama leikhradaina asumna hanglakpa aduda tarubina adudo mai amata saktre adugi leiba laini haina khumki aduga dukandar aduna piriba kendal packet ado lauraga satkhri aduda dukandar aduna khalli kari kendal mutle haiba makhoi da su tauba soidra asumna khallaga lehoki somda tarubisu yum yoraduna kendal ado amaiba gomsada piri masidagi amaiba aduna kendal ado laiba katlaga sukhatli handakti kendal ado phajna sakli masidagi kendal ahum sukhatuna lai khramna ba sem saba hori matam aduda kendal ahumgi manungda mayai thangba kendal ado kanagumba amana pairaga thangalakpadawna tapna paikhalakli madu bada robot amadi tarubido makhut jejet paisinduna oja karino tarukliba sibo aikhodi manga chap manare haiduna kina wa ngangli maduda amaiba gomsana tapna nakhoi wa ngal kanu hairamnaga mamit wisinduna laitainer i adumna tawba aduda kendal ado asum pairambadagi laimaida pup launa tarakhi masidagi amaiba gomsatu mapanda ichasa imoksa mapanda thoru hairamlaga gam chakhi robot amadi tarubisu gam mapanda thori matamaduda tarubina ojamaiba kaidorake yumsibu mi leiba ngamlarodra ibema mi di laradana laning thau sana mahi phawba chelabani nei oja kaino haisibo laning thausi yamna sonba lairane hai ibungo ai nangonda wa ma haige nangna ingonda maram sadana khupang mai asida tharaklabadi aina su amuk sauduna tharakpa haibasi soidrabani maduda nangi nupina karisu haiba ngamloi maramdi nangna hana ingonda phubagi aina khut hanbaneba ha adugumnadana nakhoina isorda aranba ama taurubadigi isor aduna noida awaba pirakpada laning thauna ngakpa ngamde ko o adudi oja malaibagi kanadrene adudi kari ha laning thau mahakna nakhoibu ngakpibagini ni haujik phawba hinglibado natrabadi ngarangna siramani yum masida tinmu phattaba laimu phattaba leire natraga
ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯈꯜꯂꯛꯂꯛꯂꯤꯕꯗꯨ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅꯅꯤꯅꯦ꯫ ꯑꯄꯪꯕ ꯅꯣꯏꯅꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯂꯗꯒꯦ? ꯑꯗꯨꯕꯨ ꯑꯣꯖꯥ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ? ꯅꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯉꯁꯤꯃꯛ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤꯀꯣ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯌꯥꯝꯅ ꯍꯩꯕ ꯂꯥꯏꯑꯣꯏꯔꯕ ꯑꯃꯥꯏꯕ ꯃꯅꯤ ꯅꯠꯇꯅ ꯂꯩꯇꯥꯏꯅꯕ ꯉꯝꯂꯣꯏꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯒꯣꯝꯆꯥꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯔꯣꯕꯥꯔꯠ ꯑꯃꯗꯤ ꯇꯔꯨꯕꯤ ꯌꯨꯝ ꯑꯗꯨꯗ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯃꯛ ꯉꯁꯤ ꯑꯁꯤꯃꯗꯤ ꯂꯩꯕ ꯇꯥꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯈꯤ꯫ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯔꯤ꯫ ꯇꯔꯨꯕꯤꯗꯨ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯔꯣꯕꯥꯔꯠꯁꯨ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯋꯥꯗꯤ ꯉꯥꯡꯅꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯗ ꯎꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯣꯕꯥꯔꯠꯀꯤ ꯐꯣꯟꯗ ꯔꯤꯡ ꯂꯥꯛꯈꯤ꯫ ꯔꯤꯡ ꯂꯥꯛꯄ ꯑꯗꯨꯗ ꯏꯆꯤꯛ ꯆꯤꯛꯂꯝꯕ ꯏꯃꯨꯡꯗꯣ ꯄꯨꯡꯂꯥꯡ ꯂꯥꯡꯂꯤ꯫ ꯔꯣꯕꯥꯔꯠ ꯐꯣꯟ ꯑꯗꯨ ꯁꯠ ꯋꯥꯈꯠꯂꯤ ꯑꯗꯨꯒ, ꯍꯥꯏ ꯏꯇꯥꯎ ꯃꯣꯍꯦꯟ, ꯀꯩꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯉꯁꯤꯗꯤ ꯐꯣꯟꯒ ꯇꯧꯔꯛꯏꯁꯤꯕꯣ? ꯏꯇꯥꯎ ꯈꯣꯏꯗꯤ ꯈꯨꯜ ꯍꯣꯡꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯥꯁꯤ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯀꯗꯥꯏꯗꯒꯤ ꯀꯥꯎꯔꯗꯕꯨ ꯐꯣꯟ ꯑꯣꯜꯂꯛꯈꯤꯗ꯭ꯔꯣ? ꯍꯣꯏꯅꯦ, ꯅꯠꯇꯦ, ꯏ ꯄꯥꯎꯒ ꯑꯃꯠꯇ ꯇꯥꯗꯦ꯫ ꯉꯁꯥꯏ ꯌꯨꯝꯗ ꯆꯠꯂꯨꯕꯗ ꯋꯥꯡꯉꯨꯗ ꯌꯨꯝ ꯍꯣꯡꯈ꯭ꯔꯦꯗꯅ ꯍꯥꯏꯔꯛꯏꯅꯦ꯫ ꯑꯩꯗꯤ ꯏꯉꯛꯄꯨ ꯉꯛꯎꯔꯦꯅꯦ꯫ ꯅꯠꯇꯦ, ꯂꯩꯕꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯑꯁ, ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯏꯇꯥꯎ, ꯇꯝꯅꯕꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔ ꯄꯣꯠꯅꯤꯗ, ꯂꯩꯕꯒ ꯉꯝꯗ꯭ꯔꯦ꯫ ꯑꯦꯔꯥ, ꯀꯗꯥꯏꯗꯒꯤ ꯇꯝꯅꯕꯅꯣꯗ, ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯂꯥꯏ ꯇꯤꯟ ꯚꯨꯠ ꯀꯥꯏꯅ꯫ ꯑꯁ ꯏꯇꯥꯎ, ꯑꯁꯦꯡꯕꯅꯤꯃꯤ, ꯑꯩ ꯑꯊꯨꯕ ꯃꯇꯝꯗꯅꯦ ꯌꯨꯝꯁꯤ ꯌꯣꯟꯊꯣꯛꯅꯅꯕ ꯇꯧꯔꯒꯦ꯫ ꯑꯩ ꯈꯕꯔꯗꯔ ꯀꯩꯅꯣ ꯌꯨꯝꯁꯦ ꯊꯨꯅ ꯍꯥꯠꯅꯅꯕ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ꯫ ꯑꯦ, ꯑꯁꯦꯡꯕꯒꯤꯔꯅꯤ ꯏꯇꯥꯎ? ꯃꯥꯅꯤꯃꯤ ꯏꯇꯥꯎ, ꯑꯩ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ꯫ ꯔꯣꯕꯥꯔꯠꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯣꯍꯦꯟ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ꯫ ꯑꯩꯅ ꯃꯥꯒꯤ ꯌꯨꯝ ꯍꯤꯡꯈꯣꯜꯁꯤ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯐꯖꯅꯗꯤ ꯍꯣꯡꯅꯤꯁꯦ꯫ ꯃꯔꯝꯗꯤ ꯍꯤꯡꯈꯣꯜꯗꯨꯒꯤ ꯃꯔꯝꯗ ꯑꯩꯅ ꯋꯥꯐꯝ ꯈꯔꯗꯤ ꯈꯪꯂꯕꯅꯤꯅ꯫ ꯑꯁꯤ ꯈꯜꯂꯒ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯩꯁꯤ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯒꯦ ꯍꯥꯏꯗꯅ ꯀꯟꯅ ꯂꯝ ꯊꯤꯔꯤꯕꯅꯤ꯫ ꯑꯗꯣ ꯏꯇꯥꯎꯒꯤꯗꯨ ꯇꯁꯦꯡꯅ ꯌꯣꯟꯒꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯍꯦꯛꯇ ꯂꯧꯕ ꯌꯥꯔꯕ꯭ꯔꯣ? ꯍꯥ, ꯏꯇꯥꯎꯅ ꯂꯧꯒꯦꯕ? ꯑꯗꯨꯁꯨ ꯌꯥꯏꯅꯦ꯫ ꯑꯗꯨꯗꯤ ꯁꯦꯟ ꯊꯨꯝꯁꯤ ꯀꯃꯥꯏ ꯇꯧꯕ? ꯑꯗꯨꯗꯤ ꯏꯇꯥꯎ, ꯎꯀꯤꯜ ꯑꯃ ꯇꯥꯟꯅꯔꯒ ꯈꯟꯅꯔꯁꯤ꯫ ꯑꯩ ꯍꯌꯦꯡꯗꯣ ꯂꯥꯛꯂꯒꯦ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯌꯦꯡ ꯄꯨꯟꯅ ꯂꯥꯛꯆꯔꯒꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯟꯅꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯗꯤ ꯑꯩ ꯊꯝꯖꯔꯦ ꯏꯇꯥꯎ꯫ ꯑꯁꯤ ꯍꯥꯏꯅꯔꯒ ꯐꯣꯟ ꯑꯗꯣ ꯊꯝꯅꯔꯤ꯫ ꯐꯣꯟ ꯍꯦꯛ ꯊꯝꯅꯕꯒ ꯔꯣꯕꯥꯔꯠꯅ ꯇꯔꯨꯕꯤꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ, ꯂꯥꯏ ꯇꯤꯟ ꯊꯥꯖꯗꯕ ꯃꯈꯣꯏꯁꯤ ꯈꯔ ꯈꯪꯍꯟꯕꯁꯨ ꯐꯩꯗ꯫ ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯔꯨꯕꯤ ꯅꯨꯃꯤꯠ ꯇꯧꯔꯒ ꯆꯥꯛ ꯊꯤꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ꯫ ꯔꯣꯕꯥꯔꯠ ꯑꯃꯗꯤ ꯇꯔꯨꯕꯤꯗꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯇꯝꯗꯨ ꯌꯥꯝꯅ ꯉꯜꯂꯤ꯫ ꯄꯨꯡ 9 ꯇꯥꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯕꯤꯅ, ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗꯅꯦ ꯏꯁꯥꯗ ꯀꯔꯤꯅꯣꯃ ꯑꯗꯨꯝ ꯐꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯅꯪꯅ ꯍꯥꯏꯕꯗꯨ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ꯫ ꯑꯩꯗꯤ ꯄꯪꯍꯥꯏ ꯍꯥꯏꯔꯤꯕꯣꯏ ꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯂꯩꯕ ꯇꯟꯈ꯭ꯔꯕꯅꯤ ꯃꯃꯥ꯫ ꯀꯩꯗꯧꯔꯛꯏꯅꯣ ꯍꯥꯏꯁꯤꯕꯣ? ꯌꯥꯔꯁꯦ, ꯃꯁꯤꯒꯤ ꯃꯔꯝꯗꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯒꯨꯝꯁꯤ꯫ ꯇꯨꯝꯅꯅꯕ ꯑꯗꯨꯝ ꯇꯧꯔꯣ꯫ ꯑꯗꯨꯒꯅꯦ, ꯑꯍꯤꯡꯁꯦ ꯅꯇꯣꯝꯇ ꯃꯄꯥꯟ ꯊꯣꯛꯀꯅꯨꯀꯣ꯫ ꯑꯩ ꯂꯩꯔꯤꯌꯦ, ꯇꯥꯃꯣꯆꯥꯅꯤ ꯍꯥꯏꯔꯝꯗꯅ ꯍꯦꯛ ꯊꯣꯛꯂꯤꯕꯁꯤ꯫ ꯐꯔꯦꯁꯦ, ꯇꯨꯝꯅꯅꯕ ꯇꯧꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯨꯝꯈꯤ꯫ ꯃꯈꯣꯏꯅ ꯍꯦꯛ ꯇꯨꯝꯊꯕꯒ ꯌꯨꯝꯒꯤ ꯃꯃꯥꯡꯊꯣꯡ ꯑꯗꯨꯒ ꯊꯪꯅꯔꯤꯕ ꯀꯥ ꯑꯗꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯈꯣꯡꯅ ꯁꯤꯠꯂꯒ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯔꯣꯕꯥꯔꯠ ꯑꯃꯗꯤ ꯇꯔꯨꯕꯤꯅ ꯇꯥꯔꯝꯗꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯁꯤꯠꯇꯨꯅ ꯂꯥꯛꯂꯤꯕ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤꯕ ꯑꯗꯣ ꯑꯁꯨꯝ ꯔꯣꯕꯥꯔꯠ ꯑꯃꯗꯤ ꯇꯔꯨꯕꯤꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯣꯝꯗ ꯅꯛꯁꯤꯜꯂꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯔꯣꯕꯥꯔꯠꯅ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯒ ꯃꯃꯥꯏ ꯑꯗꯣ ꯐꯠ ꯌꯦꯡꯊꯣꯔꯛꯄꯗ ꯀꯅꯥꯅꯣ ꯑꯃ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯁꯝꯂꯒ ꯆꯦꯟꯈꯤꯕꯗꯣ ꯔꯣꯕꯥꯔꯠꯅ ꯎꯍꯧꯈꯤ꯫ ꯃꯗꯨꯗ ꯔꯣꯕꯥꯔꯠꯅ, ꯍꯥꯏ, ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯔꯒ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯇꯔꯨꯕꯤꯗꯣ ꯏꯉꯥꯎ ꯉꯥꯎꯅ ꯍꯧꯒꯠꯂꯛꯂꯒ, ꯇꯥꯃꯣꯆꯥ, ꯀꯗꯥꯏꯗꯅꯣ ꯆꯦꯜꯂꯤꯕꯗꯨꯕꯣ ꯍꯥꯏꯅ ꯂꯥꯎꯍꯧꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫